ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Citizenship Amendment Bill gi mayokta mahiroi amadi kaithel fambi ima ibel singna yaningdaba phongdokpa khongchat chatkhre amasong miyam gi numit amadi Hills Leaders Day gi thoram ngasi su pangthoktuna Chief Minister na miyam gi wakat takhre Karamjeri ISTV gi nungthil gi pau meeting tabiri basing taram nokcheri hoji pau sarong pizari Citizenship Amendment Bill yaningdaba phongdoktuna mahiroi amadi kaithel fambi ima singna khongchat chatkhre police ka muknaba thokre hiramsida report ama Citizenship Amendment Bill 2016 Lok Sabha da pass tawkhraba matung state ki government asina kasumta haidana leiba asida yaningdaba phongdoktuna student organization singna ngasi Khwarban Bazar da irang hawkhre Satkiba January ki tang nipan da parliament pass tokiba Citizenship Amendment Bill Manipur da chanahan ba yaro haina tongan ba loop mahiroi ki loop sing amadi miyam na khongjang sangsindu na laglingai cherekta ngasisu mahiroi amadi khwadamal kaithel da popam phambi ima singna Citizenship Amendment Bill ki bayokta yaning da phongdoktuna khwadamal kaithel dagi chief minister ki banglo tamna khongchat ama chatpa horakpada masing yamlaba police force na BT road ta leiba congress bhavan mamang da thattuna thamki Mapam aduda police amadi khongjang changsilliba singi marakta chawna muknaba thorakpadagi police na mob bomb season aduna miyam adu tankhai ke Kongjang changsilliba singi maraktagi mioi kharana police tamna nung tharakpadagi police na sumakhoi singa du control torba matungda mafam adudagi tankhai rakhi flyover manakta police na mahiroi ama farubadagi wathok amuk chawthorakhi tungda police na mahiroi adu thadoklamki kaithel fambi imai bel singna BT road thingduna kongjang changsinki ngasigi irang aduna maram oiraduna Kwaramal kaithel da porpham phamna khide pauna kaithel thangal kaithel amadi BT road ki dukan kya thong hangna khide Bill asina maram orakanda Manipur da irang nomunomugi sumsum hengalagli hojik oiriba phibam asi state government asina karisum ta yengsindaba taragadi matungda kari oirakadage haibadu tambang ngamdri video journalist nanawguloi na bebita asangbam ISTV news Khwarman Bazar Amarom da CC Higher Secondary School gi mahiroi singna su Citizenship Amendment Bill bu yaningdaba phongdoktuna school adu dagi chief minister banglo tamna chatpa horakpada police na thingbadagi chawna mukna bathokre Mugnabadu da police na mob bomb season naduna tankhai ki mahiroi singi maikai dagi so police tamna nung tharakpadagi nakal ani da chawna onkhatna bathokna ke mob bomb season naduna miyam tankhai na bahotna bada muslim nupi ama wan tharakpadagi laikanna ke atopa nupi ani amasung nupa ani sokpadagi hospital laikanna ke Miyam gi numit amadi Hills Leaders Day gi thoram ngasi shu pangthoktuna Chief Minister na miyam gi wakat takhre ngasi angan bayukta gi hauna miyam na Chief Minister da masa gi wakat kaya puduna laknake chingi luching bakharaga su unaduna makhoi gi oba wakat ching Chief Minister na takhi miyoi kya na purakliba makhoi gi wakat sing adu taraba matungda thabak oina onthokpa yaba sing onthoknanaba mari lainaba sing da khanganke ngasi gi oina di Chief Minister na paumi sing da mahaki oba wafam amata phongdokhide
Amarom da More Police na Sindana Police IB da miyam gi numit thauram pangthokre thauram aduda More gi SDPO Sandip Gopal Das yauna police officer amade mari lainaba department ga official kayana sarokya ke More asi tangdu laitana lainanaba More da khunda minariba tongan balup ki luchingba singpun na tathok tasen tawminaduna hotna minashi amade More bu chakotpa lamdam ama ohenna ba thabak paikat minashi haiba wafam sing imalup ki luchingbi singsu amade police officer kayana phongdongna ke Haingang Kendra Manung Chanba Sangakfam dagi konta ahalup tabal lambi matam kuinagi mamang dagi sembidana lakpadagi lamdamadagi miyam hauraktu nangasi dagi lambi thingjinba hokre konta ahalup social welfare club ki general secretary Rakesh Ahong Sangbamna lambi asi sembiu haiduna mari lainaba singi mafam da tapnaduna lakpani mamang dasu lambi thingbagi khongjang changsin badagi pothole hana melam khibani madusu mawong cha dabadagi miyam gi chathok chasin da chawna khudong cha daba pire atuba matamda mari lainaba signa yang changduna sembidrabadi hena akanba khongjang changsilakani hairi hauji pawda koi gi hangang kendra gi manung chaliba sangafam tu ahluk taba lambi je koi matam kui nagi mamang dagi kolas amtang di thabiu na hajarak liba je kuire ado mamang gi 2018 gi July date 11 adu da jo koi hauji honorable CM masamaka hakteng na unaduna koi sigi matang da Kolas amtang thabiu nongju pantha da nupi angang adaidi satra satri ahlaman chatpada cycle thogjaba angang myam da ising khara kapsalam khong khara chong ado akoi ubde am nungai jade na sigi adu haijaba matam jida moina akoi gi black pothole hana melo na moina order thok na pothole je men biram matam jida yam quality laitana koila gam ta yawdana nungreng ga chaisala tokpada gi ado si camera da yengbiu asi pothole melamineba si amna Sugumba tabak si ako yang pamjada ba haitara kitang mong ta na tawiragadi hena nungai jagado amuk hena harassment pibjidi parja myam jam penadreba aduna yaragadi athu matamda January ba manungda karigumba lambi je akoi kaigumba koila se thabidragadi akoi JCB dor kotho jo koi kothok charage sukja chachar roige abje akoi thamjari Bishnupur district ki Manung Chanba Kwakta Gram Panchayat na Konba Kwakta Umbulaikai Ward number 9 da Laiba Chahi Kuntra Taruklom Suraba Mamit Udraba Mana Tadraba Khulakpam Ibo Chaubana Ahal Oirabi Mama Khulakpam Rahamatunga Loina na Wana Hingli Lenga ki Maikai digi Disable Amadi Ahal Oiraba Shingi Mating Pibi Bapamle Hiramas the reporter ma Hojene lejeri famasi minority Maitai Muslim na namna taba Moirang Kendra gi manungsan na Kwakta Umbulaikai Ward number 9 dani nama soiraba singna amakak soibada wana hingiba imung asida mamit udraba mana tadraba amadi ngangthokpagi shakti leitraba adugumba miyoi amaga hingnanabagi lanphamda wana hingba ISTV na thengnarakhi uba ngamningi matamda ngangthokpa ngamdrabasu tabagi shakti watlabasu mora saduna maki imung gi awana da mateng pangduna lakhi apuk mamana matau karamna hingli haibigi matangda kofam kaya ISTV da phongdorokibida Mapa lagi dari sisi kul helani si bawa pada gidum ya ure mami suka kak serantu maradum tauram bani sahi tara muksi lagi mager gerak hingga ya udah aduga ubagi changsi nungthinggi matamdi khar ubra aduga nungthinggi matamda surum chali ba sai su singa ma da salian rum chat bani thama sar siblai lamda Nongmagi apangba suraga hinglamba imung maki nupa laigidraba matung macha nupa na mamit uraktraba amadi pukson na thabak subagi pangan wasilaba matam asida nongmagi chara namat saduna imung si hingli aina khara ngami ngai gi matam dari pagum jengun da dauraga khara charami namatana durak pagi matam dagi di mana sungami ngade khara tum marang tum saraga tiang ingo de khara pirami masa sabangan gidre Ai sukari mo ngang gidre ngam dobre gi khulai kai mayam pina gara pinjal aga sama pinjal laktra na mile nga laga Aigi nupina panchayat asigi pradhan loina kajarakpadagi leita lairabagi chesang thagalu lei thaina hairiba imung sigi ai chesang detail thagachai department sing daina chalaga hangjaru madamda aigi chesang singdu thagat kharabani kari tawirabage hangbo wahangda paukhum pibang ngamde tasengna hawjik thiruwa madamda thagat kiba chesang imungi piu haina like hairiba department sing du loina hawjik kare iga karaktega tawraga dum
ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯗꯦ ꯔꯣꯟ ꯊꯣꯛꯇꯕꯁꯤꯁꯨ ꯀꯔꯤꯝ ꯐꯪꯗꯦ ꯑꯩꯒꯤꯅꯤꯅ ꯐꯪꯉꯤꯕꯁꯤ ꯆꯦꯡꯌꯦꯟ ꯈꯔ ꯂꯥꯛꯄꯗ ꯆꯦꯡꯌꯦꯟꯗꯨꯒꯤ ꯊꯨꯡꯉꯛꯏ ꯆꯦꯡꯗꯨ ꯑꯩꯒꯤ ꯀꯥꯇꯨ ꯀꯔꯤꯅꯤ ꯍꯪꯒꯥꯝ ꯄꯥꯟꯅꯤ ꯆꯦꯡ ꯀꯦꯖꯤ 35 ꯏꯕꯗꯨ 30 ꯐꯪꯉꯤ ꯑꯗꯩ ꯍꯦꯟꯕ ꯑꯩꯒꯤꯅꯦꯕ ꯀꯔꯤꯝ ꯁꯔꯨꯛ ꯑꯩꯒꯤꯁꯨ ꯊꯨꯡꯗꯦ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔ ꯁꯤꯡꯅ ꯑꯉꯝꯕ ꯈꯥꯏꯒꯠꯅꯗꯨꯅ ꯌꯨꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯖꯤꯡꯒꯅ ꯀꯨꯞꯇꯨꯅ ꯅꯣꯡꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏꯍꯟꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯁꯤꯃꯤꯁꯇꯔꯁꯤꯅ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯤ ꯃꯇꯦꯡ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯆꯥꯝ ꯃꯔꯨ ꯎꯗꯕꯁꯤꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯦꯡ ꯈꯤꯇꯪ ꯁꯤꯃꯤꯁꯇꯔꯁꯤꯅ ꯄꯤꯕꯤꯔꯗꯤ खितंग हौगद्राय नायने इबक खनजय हौजी हुजी इबोसौसी ममित उरक्तबदे मागे माना मरा सारंब मरा हुजी लोइसिनब ngамदना लेरे मागा लेमिनरिबा मागे ममा नारकपतगी मा सोंदर हुजी लेरे कनागुन पिरमबगा सारे पिरमद्रग तु लेल जब पुसीने मखोइसी लेरिबा मखोइने हिंगिबा पुसीसे खोइना जुम कइदेबु ओइरो मखोइना हुजी लेरिबा मवोंसी येंबदे खितंग नुंगाइते यारगदि सी मिनिस्टर की तेबांग खितंग पामे हाइबा नतनागी करी उपाय लेते कोइदि लमदम असिगी सोथरब इमुंग कया पालिब लेंगा असिगी चीफ मिनिस्टर ना मतेंग क्या पांगदना लागली असिगुम इमुंग सिंग असिदा चीफ मिनिस्टर की तेंगबांग खक ngaiduna leigedra leiriba elected person sing makhoi makhoi na su hairi imung sing sida midyeng changum thoktabra haibasi miyamgi achouba wahangam oiri aistim pawgidamak gyanasurium khaibam kokta umbu lekai ward number 9 bisnumu district Ruda Academy Thobal Linkat Kibagi Kunma Thoilak Suba Mapokumon Thoram Ngashi Academy Sigi Campus Ta Makhal Mathilgi Thoram Kayaga Loina na Pangthokre Thoram Adu Academy Sigi Chehigi Bulletin Listing ani Tara Mapal Phongki Aphaba Mahiroi Singda Khudol Pot Pidana Pugning Thogatki Ngasigi Thoram Aduda Hana Chief Medical Officer Oiramba Dr. KSH Manglem SDC Laishram Bhagat Amadi Manipur University ke Associate Professor Dr. S. Basanta Kumar Sharmana Maroiba Miyoi Singona Sharukyake Paugi Marak Tatna Tema Brekama Angang oiringeda aina ningai hek tawbada pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinai adubu khanghaude kaungam laroidaba wari macha kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Tarets Chahabujia. Hangbiragani Redlands Baling Michin, Charumai Thabana Oihalakliba Environmental Pollution, Soil Fertility Nasingba Singdagi, Kanana Bagidamakta Lajare, Redlands Baling Michin Asigi Matingna, Dairy Farmer Amadi Mushroom Farmer Singdasu, Kanaba Kayapiri, Samuroda Laiba Ima Dairy, the Ngasti Maglansin Biraktuna, Redlands Baling Michin Asigi Kanaba Lobiho. Lakadoriba kumsi sehigi imoinu imagi irat pujada asyeng mamaitay nga ango ba pengba katpi ho phangpham es tomba and sons pengba pham hiangthang akak na masingni ngasimak order to bi ho Lakadoriba kumsi sehigi imoinu imagi irat pujada asyeng mamaitay nga ango ba pengba katpi ho phangpham es tomba and sons pengba pham hiangthang akak na masingni ngasimak order to bi ho Langsin Biraksi Sagolban Moirang Lerak Machinda Leiba Mothers Care Central Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tang kun fawba kudong chaba bijeri center asida chada yangkai subsidized rate makhal khuding makki oiba ngasi ngasibak lengsin biraktuna yagi nungai taba khuding mak anabiu amadi laing thopiu nakhoi hauzik aigi school khaningbra aigi school di konungdawna fajaraba leikol na kushin badanatana ayet pa yaudra santi oraba mafam tamning bata tambayarba hening bata haybiyarba Chaukatlaba miramgi school ga changdamnabada nutraba yumgumna nungaraba mafam amani aigi school di Kids Foundation come join me W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chaikhairaga, Microbial Decomposer Season Naduna, Laipak Laihau, Hengat Hansi. Saru mai thabana saru da yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi
चिंगमैरोंगदा लेबा सिटी हॉस्पिटल एंड रिसर्च सेंटर दा डेंटल डिपार्टमेंट ना अहल लमदे आंगांग सिंगी ओइना फ्री डेंटल हेल्थ चेकअप की कुदोंग चाबा लागलेबा जनवरी की तांग कुन फावबा कुदोंग चाबा बिजेरी सेंटर सिदा चादे यांखै सब्सिडाइज रेट मखल खुदिमक्की ओइबा ngasi ngasiba क्लेंसिन बिरक्तुना यागी नुंगाइतबा खुदिमक तानबियु अमदि लायंग थोपियु The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Ahanbo in the National Housing Bank wholly owned by RBI की license पंक्रबा Ministry of Finance Department की Financial Services Government of India ना सरफासी Act 2002 की मखादा Financial Institute अमो इन सकंक्रबा प्रधानमंत्री आवास योजना Housing for All Mission की मखादा subsidized loan पीबदा मांगजिल थारिबा पांचवेबी Housing Finance Company Limited अमदी मसीगी subsidiary company सिंगे सिस्टर यावना पुनः branch तरा होम दोयांग दुक जरे मियाम financial facilities सिंग लोबी नबदिंग सिंग जरे पांचवेबी Housing Finance Company Limited and its subsidiary group of companies अंगांग सिंबु स्मार्ट ओइना मरी मखोंग चुमना पेरेंट्स सिंग अनक मरीगा लोइना पुखचरिबा लाइफ स्कूल करेगी प्री नर्सरी दिगेन क्लास 10 फावबगी अनोवा एडमिशन होजरे स्कूल असना अंगांग सिंबु ओजा सिंग कुपना इलेक्ट्रॉनिक्स की मतेंग लौदुना ताकपी तंबीबत नतना अंगांग सिंगे मयु मेमदा चतुना मतम की ई पाउ फाउनदुना अंगांग सिंबु अफबा मरु चंगबा मी अममम ओहेंदबा यादि हाइदुना होनाजरिबा लाइफ स्कूल नि एडमिशन तौबिदुना येंगबियो नुपा अमसुंग नुपी की बोर्डिंग की खुदुंग चाबा पिजरी अकक नव सिट खर खक्तने ब्रेक मतुन तराम नौचिरी हसिमा खाता पाओ मोरे पुलिस मोरे कमांडो मदी निफुम दुइसुबा सम राइफल्स की कांगबुना ngarang numidang मोरे टाउन लरिबा दुकान अमदी होटल सिंग ड्राइव चथबदा लुपा लाख अमरोंगी यू फगटले हाइरी ड्राइव अदुदा म्यांमार रोमदगी पुशिलकपा बियर अमदी यू अंगांगबा कया यावना फगटखे ड्राइव अदु मोरे एडिशनल एसपी केएच रॉबिन्सन निफुम दुइसुबा सम राइफल्स की मेजर अक्षय यावना अटे पुलिस ऑफिसर कयासु सरुक्याखे लाखलिबा 26 जनवरी की चेक्सन थौरांग लोखटपोय नंगसी पौना कैथेलगी मनिंग थंगबा तुरेलगी ममांग थंगबदा लेरिबा लंबीगी शरुक्ता कॉम्बिंग ऑपरेशन चथखरे एडिशनल एसपी ऑपरेशन कृष्ण तोम्बिना लुचिंगदुना चथखिबा कॉम्बिंग ऑपरेशन अदुदा मियोय निपाल मखाताबा वेरिफिकेशन की दमक सिटी पुलिस ते सिनखरे Lions Club Imphal City United 322 Dina Lions International की फाउंडर मेलविन जॉन की मपो कुमोन का मरी लेना मोंगसांगे मयाई लेकाई दलेबा ओल्ड एज होम दा चेंग हवाई थाव अमदी अतै चाना थकनब पोलम कया मतेंग पांखरे Lions Club Imphal City United 322 दी की प्रेसिडेंट मोइरांगथेम कोइरेंग ना मखा तानसु मतेंग पांगबगी थबक असे चथखिगनी हाइरी Lions Club International की फाउंडर ओरंबा कोई मेलविन जॉन मा के बर्थडे का लोइना ना कोई ना फ्री टू हंगर है कोई ngसागी चकलांबा लेजदबा ऑर्फन हाउस अमसुम ओल्ड एज होम मसीदा कोई ना कोई पुक थनबंगम जदबा लाइरबा लेजदबा इंबिंगा लेजदब केरो बिंगा लेजदबा मसीदा अदनो कोई लाइरबा लेतो में हमसे हंत की टीम सिगी हंत के कोई फाउंडर सिगी बर्थडे का लोइना ना कोई ना लायंस क्लब इम्फाल सिटी यूनाइटेड की कोई ना तौजबनी हजेरे बदमारोइबा पाव अमुकाना Citizenship Amendment Bill की मायोक्ता महिरोई अमदी कैथेल फंबी इमा इबेल सिंगना यानिंगदब फोंगदोपा खोंगचट चटखरे अमसोंग मियाम के नुमित अमदी हिल्स लीडर्स डे की थौरम ngasi सु पांगतोक्तुना चीफ मिनिस्टर ना मियाम की वकत ताखरे हजे फावबगे नायस टीवी ना पिजे पाव मतंग आशदले सिंजरे मितेंग ताबिरी बसिंग ममोकन खरुंजरी